Arambai News Guwahati da Maithilongi pau tabiribasingbu ihan handumaktada chingangbam Suzitrani na khurumjare. Hojing asigi samlapa mariba pausing lobirase. Ukraine gi nagrik ani yamnamak angakpa moongda awangnong pok Assam da yaurakre. Ukrainian ani asi Barak Tampaki Karimganj district ki manung channa Badarpur railway station dagi phakibane. Tripura Sundari train da tonglaga changlakpa maramna makhoi ani asi Tripura dagi Assam da yaurakpa oiramgani thajanare. Makhoi ani dagi chingnaningai oiba che chang kaya amasu phagatpa ngamkhe. Russia amadi Ukraine lana maram oiraga Ukraine dagi makhoi ani asi thawai hingnanaba chelakpa oiramgani hainasu thajanare. Prime Minister Narendra Modi ki mayokta chayet na bawangang kaya nganglu bagidamag Assam ki Kokrajharda maki mathakta case palakpadagi Assam Police na Ahmedabad tagi phaduna purakhipa Gujarat ki Congress MLA Jignesh Mewani numidhumni gi police custody da thamkrabagi matung Assam Pradesh Congress na mahakpu thadoknabagi wakat thangatladuna Kokrajharda wakat mifam ama phamkre. Adubu wakat mifam asida Raizor Dolgi President Akhil Gogoi su saruk yakhe. Ngasi Guwahati Municipal Council Mikhalgi vote thadaba ingna tapna loishinkre. GMC ki makhada leiba apunba ward humpugi manungda ward yankai taret ki vote thadanakhe. Ward yankai taret asida mirep chamaga marfutara taret na lamba taunakhe. Ward ahumdi BJP mirep singna lamba amata yaudana hanana kakrabane. Voter lak nipan mugi manungda chawrakna chada yankai ni thoi mukna vote thadanakhe. Ahan baoina GMC Mikhalda handak EVM machine sizinakhe. Apunba polling station chatret kayang kaiteret ki manungda polling station marphudi nupi polling official sing khaktana conduct tawkhe. Chahi mapan muki matungda handaki GMC Mikhal ase pangthoklibane. Ngasi ayuk Assam Victim Compensation Scheme Inglisingini tarani thoigi matungina Social Worker Sanalembi Devi gi lamjing makhada Justice Demand Committee for Madhutila Rape Victim gi Co-Ordinator Mutum Gunadhon Nongin gi General Secretary Sarat Laishram amadi Nongin amasung JMRB gi Treasurer Pratima Devi Victim gi mama amadi victim masamaksu yauna matam kuinadagi pangthoktaduna lerekliba interim relief ki damak Secretary District Legal Services Authority Silchar Kasarda ayet pa amata yaudana office asigi guidelines matungina process haukre haina lubasigi treasurer Pratima Devi na khangalakle. Ngasi Lakipur Khorirol Sanglenda Manipuri Chanura Khorzei Lupki mifam ama Lupki President S Jayanti na mifam apoiduna pangthokre. Mifam asida Lupki mathau taba banner sale receipt book amadi registration tawbugi matangda kupna khanakhi. Thoramasigi roivada Lupki member singna masa-masana iba sairing amamamsu pathoke. Jayanti Numidlai Sandhyarani Dirarani Sobita Anita amadi Premana Chingbana masana iba sairing sing pathoki haina Lupki Secretary M Sobita na thadorokpa chirol amana phongdorakle. Ministry of Home Affairs ki senthang makhada Police Force Modernized Tobugi Sarukamoina Paikatkadaba Students Police Cadet Program Manipur gi DGP P Dongelna ngasi lamfel da leiba Kendriya Vidyalaya da pangthokre. Tharomasida Manipur gi Nodal Officer Additional DGP L Kailun Higher and Technical Education gi Commissioner M Hare Krishna amadi Kendriya Vidyalaya lamfel pat ki Principal Hariraj Singh su saruk yakhe. Thoramasina Mahiroi Apaba Hainavi Tambivatanadana Mahusha Kananava Hotnavagi Idilamasu Pauhangani Haina P Dongelna Pongdorake. English Ngamaga Chanipan Marputra Mathoi Anglo Manipur Warda British Lanmi Singa Tauna Pana Lanting Nakiba Athoba Singi Mafamda Sanakya Kalasana Sagol Hanjava and Sanakya Sanangangba Lorung Puril Memorial Committee of Ningthemcha Ningsing Lupka Justice Committee on Anglo Manipuri War English Ngamaga Chanipan Taramapan Martyrs and Freedom Fighters Kanglik Paka Kusamnaduna Chamaga Kuntrama Toirak Suba Chehiki Commemoration Thoram Kanchipur High School Gilampakta Pangthokre. Thangal General Yangkhoibam Major Chinglen Sanana Chingba Yauna Saknai Kidraba Lanmi Lising Amana Laimaton Chingi Ngarian Jogjangtek Khuzamlok Khwaitho Leimatak na Chingba Lanpham Singda Apaba Khulai Paiba British Lanmi Singa Thauna Phana Lanthing Nakhi.
ꯂꯥꯟꯐꯝ ꯑꯗꯨꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤ ꯃꯈꯣꯏꯒꯤ ꯈꯨꯗꯨꯡ ꯏꯟꯕ ꯉꯝꯅꯅꯕ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯂꯤꯕꯅꯤ ꯑꯦꯡꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯒꯤ ꯂꯥꯟꯐꯝꯁꯤꯡꯒꯤ ꯈꯨꯕꯝ ꯁꯦꯝꯕꯤꯅꯕ ꯑꯃꯗꯤ ꯑꯊꯧꯕꯁꯤꯡꯒꯤ ꯃꯤꯇꯝ ꯁꯥꯕꯤꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯤ ꯍꯥꯏꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯤꯟꯂꯤ ꯂꯥꯡꯂꯤꯕꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯍꯥꯟꯕ ꯏꯕꯨꯙꯧ ꯄꯥꯎꯅꯥ ꯅꯤꯡꯁꯤꯡ ꯊꯥꯡꯇꯥ ꯆꯥꯡꯗꯝꯅꯕ ꯏꯪ 2022 ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯗꯤꯡ ꯏꯀꯣꯞ ꯅꯤꯡꯊꯧ ꯍꯔꯥꯎꯕꯨꯡꯗ ꯉꯁꯤꯗꯒꯤ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯦ ꯍꯌꯦꯡ ꯐꯥꯎꯕ ꯆꯠꯊꯒꯗꯕ ꯆꯥꯡꯗꯝꯅꯕ ꯑꯁꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯍꯨꯌꯦꯜ ꯂꯥꯂꯣꯡ ꯂꯨꯞ ꯑꯃꯗꯤ ꯌꯥꯀꯥꯏꯕꯨꯡ ꯊꯧꯄꯥꯡ ꯂꯨꯞ ꯂꯝꯗꯤꯡ ꯑꯅꯤꯅ ꯈꯨꯠꯁꯝꯅꯔꯒ ꯁꯤꯟꯕꯅꯤ ꯍꯥꯏꯔꯤ Birth Centenary Celebration of Maharaj Kumari Binodini Deviga Kusamnaduna, Manipuri Department, Manipuri University na Sinlangduna, Manipuri Language, Literature, Culture and Folklore Haiba Hiramda, April Kunmathoidagina, Kunithoi Fauba, Numit Ninigi, Seminar Ama, Manipuri Department, MU da Pangtokre. Thoromasida Professor N. Lokendra Singh, Vice Chancellor, Professor T. Tampha, HOD, Manipuri Department, Amadi, Professor N. Aruna, Dean, School of Humanities na Mathangsitna, Chief Guest, President, Amadi, Guest of Honor, Oiki. Thoromasida MK Binodini Devi Machai Bungo, L. Somi Roy Sarugyabagalona, MK Binodini Gi Maramda Wafum Kaya Thamki, Amadi, Seminar Gi Kanani Nabadasu Sarukyaki. Punna Scholar Kunipana Numit Nini Esida Working Paper Kunipan Lanthoki. Jiribamda Inunganbi Manipuri Dance Academy na North Central Zone Cultural Center Allahabad ka kusamnaduna lecture on Dances of Manipur haiba thoram ama Inunganbi Manipuri Dance Academy gi Dibong Awang Lekai de leiba hall da pangthokre. Ghosta Lila haibasigi maramda marik chumlaba warol Kutek tamlibi pikliba nupamacha nupimacha singda ocha singna takpi tambiki. Makatana lagliba mi amada pangthokadariba sidasu miyamna ghost lila karino habadu mayek sengna uwa fanglagani hainasu academy asigi maikaidagi thadrokpa chirol amana khangalakle. Nagaland ki CM nephew Riona state asidagi apspa saruk kharagi oina lokthokhiba asina karigumba khenaba amatta purakpa ngamde harakibaga loinana ain lokthokraba mafamsing aduda santi amadi tangdu leitana lehanabagi damak civilian engagement amadi cooperation yamna mathau tai harakli apspa lokthokhiba mafamsing asida karigumba phibam amukhanna phachilaktaba thoklabadi apspa amukhanna thamjilakadoribani hainasu warning makna pirakhi Ngasi April 22 da thokiba notification amagi matungina lebagasi konung sahar Delhi da marks uptabasing lupa chonga gi fine thiba taragani konung sahar asida covid case hengalakpadagi ahakpa thorangasi thamlakibane adubu lanai four wheeler gari sing da punna tongminari ba miyoi sing dadi athingba asi leiroisu hairi panba yai India gi oinasu nomugi covid positive oibagi chang asi handak kharani asi wangkhalakli Haukiba nimit kharani asida nomugi covid positive oibagi chang lising ani makhaimuk yorakrabane Nagalamramda lebasigi awang thangba state singdasu covid case hengalakpa sida mideng thamlaga Telangana nasu micham miyamda marks uppa booster dose kapna chingba chection thorang sing ngakna matam chana pangthoknaba khangalakre Haukiba pung gunmari asida India da COVID ki anova positive case lising aniga chamri yankai mathoi pangki miyoi yankai marina COVID na maramoiduna laikide. Madras IIT da ngasi mahiroi taranipa namasu nongna COVID positive orakhibaga loinana ngarang amasung ngasi fawda punna mahiroi kuntra institute asida COVID positive oikre. Lebagasi ki Prime Minister Narendra Modi na British ki Prime Minister Boris Johnson ga loyana bilateral talk chathakre lebag animak na free trade agreement English ni kunithoi gi aroiba sarukta loishinnabagi warep amato oina lauki Afghanistan da ngarang mafam mari da mari bomb pokhaibadagi yamdrabda miyoi kuntramathoi leikidre aduga marfutaret na asoga pannangkhre Ahan badana Mazar e Sharif talaiba Siya Muslim Masjid amada pokhai ke Islamic State IS group na pokhai basing asigi dai lokre makogi hanagi luchingbam di wangangloi ama hat khibagi laman khumboina pokhai hanbani hanasu claim tawrakle asumna Kunduz amadi Eastern Nagar province tasu pokhai ke
पनबा याई तालिबान ना ISIS पु माइथिबा पीरे हाइना क्लेम फना तौजरबसु ग्रुप असी पाकिस्तान की अनोबा रूलर ओइरिबा तालिबान दा यामनमक अचौबा सिंगनबा अमा हाइबदु ओइदुना लागली अरोइबदा ngasi tentakpa maroiba pau khara Guwahati Hatigauda tamthiraba rap case ama thokre nupi macha ama pakhang macha mari na gang rape tokre makoi mari mak Guwahati police na ngasi phakre Assam ki IPS officer Sangjukta Parasar da Union Home Minister gi Medal for Excellence in Training pidunai kai khomna khre award asi phangba IPS officer kunithoi gi manungda nupi da inglisingani taruk batch ki IPS officer Parasar matomtani EV scooter mai chakpagi mari report marakasida Guwahati dagi Ola S1 Pro gi customer amana EV scooter asi generatic braking dasu asoiba kaya ama lai haina complaint thangalakli Hayeng Defense Minister Rajnath Singh Guwahati da lakadori aduga hangchit habidi April 12 dana Prime Minister Narendra Modi Assam gi tongan mafam ani da pangthokpa mifam singda saruk yakadori Manipur Hayeng Thobal District ki manung channa kheba chingda leiba Khongjom War Memorial Complex ta Khongjom Day pangthoklagani ngasi Arunachal Pradesh ki Upper Siang District ki headquarter Yingkiyong da mai chaklakpadagi yumamadi dukan yankhai hena ut on khre Agartala gi Maharaja Bir Bikram Airport tagi Netaji Subhash Chandra Bose International Airport Kolkata gi marakta numit khudingi paigadaba flight service ngasi dagi haukhre Agartala Kolkata gi air ticket asi lupa lising ani ga chamapan marfutra mapan dagi haugani haire Tripura gi hauzigori ba phiba masida free and fair mikhal pangthokpa sung oi oithokte haina Congress na election commission da wakalakli Chief Minister amsung BJP workers sing asi gang amagumna thabak tawi haina su Congress na maral kya sirakli panba yai Tripura gi assembly mikhal mathang chahi habadi inglisingani kulhumdoida pangthokadori Chahi tarani pandagina yankhai mapan fawbagi miyoi group ki dama government vaccination center da precaution covid dose lemna kapa yargani haina lengakna hairakli Vice President M. Venkaiah Naidu na lagliba nongmaizing numit Bengaluru da Khelo India University Games hogdokadoriba sigi countdown haukre Russia na landarakpadagi Ukraine gi building amadi infrastructure kaya manghan takhan kibasi hogzik pawbada chawrakna $1 billion humpu mukki changdani haina World Bank na hairakli Brazil da lebagasi top court na maralai haikrabagi nongma matung federal congressman amadi LI oriba Daniel Silveira bu ngakpigani haina Brazil gi president Jair Bolsonaro na lauthokre top court asina saruk Tara thokpagi amagi ruling piraduna Silveira bu chahi mapan jail lainanaba haikibani Russian swimmer ama tha taruki oina ban tawkhre Moscow da pangthokiba pro war rally amada saruk yabagi damak mahakpu ban tawkibani Russian sanaroi sing Wimbledon na ban tawkibagi matangda pendaba kaya phongdoknarakibaga loinana masi michang sanga naibagi thawngni su hainarakli US na Ukraine da economic aid oina $1 million chaunga amagasu mating panglagani Democracy bu ngak senbagi thabak tawbagi dama John F Kennedy Profile in Courage Award ki khankiba mangagi manungda Ukraine gi president Volodymyr Zelensky su yawrakli amade hanagi Pakistan gi Prime Minister Imran Khan na ngasi su amuk Russia dagi thau import tawbagi matang asida Indian foreign policy bu thagatpa phongdokre New Delhi gi warebasi miyamgi kananabagi damaktani su haiki ngasi gi nadi Arambai News Guwahati da maitilon gi paw sandok chaba matang solution jabaga loinana tabiriba singbo amaka su hanna kurumjari